ꯑꯍꯥꯝ ꯊꯥꯖꯅꯤꯡꯉꯥꯏ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯣꯏꯅ ꯍꯧꯈꯤꯕ ꯑꯣꯒꯁꯀꯤ ꯇꯥꯡ 30 ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯐꯥꯗꯨꯅ ꯄꯨꯈꯤꯕ ꯅꯦꯀꯝ ꯖꯝꯍꯥꯎ ꯃꯍꯥꯛ ꯊꯥꯗꯧ ꯂꯤꯇꯔꯦꯆꯔ ꯁꯣꯁꯥꯏꯇꯤꯒꯤ ꯆꯤꯌꯔꯃꯦꯟꯁꯨ ꯑꯣꯏꯕ ꯃꯍꯥꯛ ꯐꯥꯔꯒ ꯄꯨꯈ꯭ꯔꯒ ꯍꯧꯈꯤꯕ ꯍꯥꯏꯕꯗꯤ ꯆꯠꯈꯤꯕ ꯑꯣꯒꯁꯀꯤ ꯇꯥꯡ 30ꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯐꯥꯔꯒ ꯍꯥꯠꯈꯤꯕꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ 3 ꯀꯥꯔꯕꯤ ꯑꯪꯂꯣꯡ ꯄꯨꯂꯤꯁꯅ ꯐꯒꯠꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗꯅ ꯃꯣꯏꯔꯥꯡꯊꯦꯝ ꯇꯣꯝꯇꯣꯝꯁꯅꯥ ꯉꯁꯤ ꯄꯨꯂꯤꯁꯅ ꯐꯒꯠꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯄꯣꯛꯄ ꯃꯔꯨꯞ ꯄꯨꯡꯗꯣꯡꯕ ꯃꯌꯥꯏ ꯁꯪꯂꯦꯟꯒꯤ ꯐꯝꯂꯦꯟꯒꯤ ꯑꯣꯏꯔꯛ ꯌꯨꯝ ꯇꯝꯈ꯭ꯔꯦ ꯏꯁꯥ ꯏꯁꯥꯒꯤ ꯐꯨꯔꯨꯞ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯗ ꯑꯇꯣꯞꯄ ꯐꯨꯔꯨꯞꯅ ꯂꯥꯟꯅ ꯂꯧꯐꯝ ꯊꯣꯛꯇꯦ ꯀꯦꯁ ꯏꯕꯣꯝꯆꯥ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯐꯨꯔꯨꯞ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯗ ꯁꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯐꯨꯔꯨꯞꯀꯤꯗꯃꯛ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯕ ꯌꯥꯕꯁꯤꯡ ꯊꯤꯔꯒ ꯑꯉꯝ ꯑꯉꯝꯕ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯕ ꯇꯉꯥꯏꯐꯗꯦ ꯏꯁꯥꯒꯤ ꯐꯨꯔꯨꯞꯀꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕꯗ ꯀꯝꯃꯨꯅꯦꯜ ꯑꯣꯏꯕ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯑꯣꯏꯅꯁꯨ ꯎꯍꯟꯅꯤꯡꯗꯦ ꯍꯥꯏꯅ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯒꯤ MLA ꯀꯦꯁ ꯏꯕꯣꯝꯆꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ngarang pungdongbam dat nauna sagadaba apokpa marup pungdongbam mayai sanglengi phamlengi urek yum tambagi thoramga mari leinana haikibani mana makhatana hai isagi phurup chakhotnaba honabada atopa phurupna lana lopham thokti haiki ngasigi urek yum tamba tu MP laisem sana jawba pungdongbam GP administrative committee gi chairperson oiramba ai prem na singbana saruk yaki thoramadur MP laisem sana jawban haikibada nauna sagadoriba mithung sangasina soina takraba imari singi marakta hena cheshinaba ma purapang amlagani mapalamda soina tariba imari singna lamdamasida lakpa matamda puna lepham leitabadegi thengnaramaba awaba adusu khara makhaidi kokhanba ngamlagani nauriya phurogi wakalon saugatuna thabak toriba apokpa marupna lorakpa thabak thoram khudimak sagotkani amadi sanglena si sanaba honabada mahaki maikaidigi angam pangbiya bamateng pangan haina phongdokhi Manipur kansi hairabadi miyam ki lusingba sing wakai ngang bagi mahutta hana punsin mamatau tai KMWO Manipur apun basaktam kai biyaroi tungi mirol kansi haiba panamna lairiba kangleipak Minority Welfare Organization KMWO Manipura khunda minariba miyam ki thabak tawgani haina tholak liba lusingba singda thamlak liba wafamdi Furup kiana khundadu nuksi sana leminari ba khoi gi Manipur kansi hairabadi miyam da wakai ngang dur leibi ki mahutta aikhoi hana punsin mathak tai miyam gi thabak tawgani tholak liba sing hana punsin naraba matamda khaibung tabada gi mitopna khudong chaba lobang amloi aikhoi punsin duna amat oina leminarabadi kana amatna Manipur thugai bang amloi wa kairagi ising sangbani haiba pawrau ningsing si haidi KMWO Manipur gi solosin hai Manipur da khunda minari ba kanglu furup singi marak Thaudo ama thulakpada miyamgi lusingbani haiduna leiribasingna sangtainaba purakpagi mahutta amaga khatna hanba sauna hanba wakai ngangba manba wahi wata kya yorakpa asi leibthibani asumna aikhoi masielgi marakta wakai ngangbagi mahutta aikhoi amat oina punsinduna sakot thorangda mai unsilabadi kanana su Manipurgi apunma saktamna singnarakpa ngamloi aikhoi masel punsinna ngamdana amana amabu tuhotnaduna leirabadi mitopna khudong chaba laukigani masina maram oiraga Manipur mitop ki makuda takiba soidrabani thaudo wathok ama thulakpada social media da wakal khantaba watpa manba mawongda phamungda longna hiblaga pangida iraga thagalakpagi thabaksu tokpiro maduna khanta haudabadagi iraga thagalakiba post amana kanglo purupsingi marakta communal thulakpa yai matungdari asiguma thabak tawroisi aikhoi masel nungsi amana amagi mateng pangnaduna apunba mapangal kanba Manipur ama sagatpada miyam puna honamina saiki seolasin hai Manipur kansi ipurup kansi haina thulak libar singba singnasu atopa purup amagi mathwai nungai roidaba mabuk nagatabu wahi amata ngangumsi Purup amana purup amabu ikai kumnaduna awangba thakta chingkhanaba honaminasi aikhoigi marakta waikhugi matawgum amana amabu singthanabagi wakalon thadok minarasi waikhugi saja chaliba makhai kaidongaida Manipur sakot pangamloi purup singi marakta masagi purupu singthanaba honaba yaudaba nati samna hairabada purup amagi leijariba nat culture bu wakal tadaba nupi kharana lan honaba yaudaba nati thawong sidi atiyada tinsilaga imaida tashinmani Isagi khongda isana singjangna yansinjabani punamakse aikhoi masel wakal taminaduna zakhotpa mitomna ikai khumnagadaba Manipur ama ohensi aigi furup kanglup ama honabada lup asin ikai khumnagani hairi loinara Manipur gi apunba saktam singsep thajilakdiba miyoi singbu Manipur kanba pamba singna thengna minasi aigi hak tanaduna leibigi muhutta hana Manipur kanba honabada mai unsiminasi hairi MLA singna mipang do oina leigumsi iraibak Manipur kanana balofam thoko thodang law
ꯆꯍꯤ 3 ꯈꯨꯟꯇꯥꯛꯄꯒꯤ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯕ ꯃꯇꯝ ꯍꯥꯏꯕꯗꯨ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯁꯤꯅ ꯑꯣꯏꯔꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯃꯦ 3ꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯏꯄꯤ ꯁꯦꯟꯇꯔ ꯑꯣꯏꯗꯨꯅ ꯍꯧꯔꯛꯈꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯁꯥꯊꯤꯔꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ 250 ꯍꯦꯟꯕꯒꯤ ꯄꯨꯟꯁꯤ ꯂꯣꯝꯈ꯭ꯔꯦ꯫ ꯃꯤꯑꯣꯏ ꯀꯌꯥ 30 ꯔꯣꯝ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ꯫ ꯌꯨꯝ 10,000 ꯍꯦꯟꯅ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯈꯤꯕꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯃꯤꯑꯣꯏ 60,000 ꯍꯦꯟꯅ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯀꯨꯀꯤꯖꯧ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯗꯨꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯅꯕꯒꯤ ꯈꯣꯡꯖꯪꯁꯨ ꯎꯍꯟꯕ ꯂꯩꯇꯅ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯃꯠꯇ ꯄꯥꯏꯈꯠꯇꯅ ꯀꯨꯝꯍꯩ ꯌꯦꯡꯕꯒꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯄꯤꯌꯥꯔ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯅꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯡꯗꯕꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ꯫ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡ ꯃꯔꯛꯇ ꯂꯩꯕꯥꯛ ꯅꯤꯡꯕꯒꯤ ꯃꯤꯡꯗ ꯑꯔꯥꯟꯕ ꯎꯄꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯂꯟ ꯊꯨꯝ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯊꯋꯥꯏ ꯌꯥꯎꯕ ꯃꯤꯔꯩ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯂꯛꯇꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯁꯤꯡꯂꯤꯗ ꯇꯣꯡꯖꯩ ꯊꯥꯗꯨꯅ ꯏ ꯆꯨꯞꯄ ꯌꯧꯔꯛꯂꯤ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯁꯨꯛ ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯇꯥꯅꯅꯕ ꯍꯣꯠꯅꯕ ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯁꯥꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯄꯥꯝꯗꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯏꯔꯥꯡ ꯃꯔꯛ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯃ ꯆꯥꯎꯅ ꯐꯪꯕ ꯑꯁꯤꯅ ꯃꯈꯣꯏꯒꯤꯗꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯗꯕꯗꯒꯤ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯟꯐꯝ ꯃꯥꯡꯖꯤꯜ ꯊꯥꯅ ꯆꯣꯡꯊꯣꯛꯇꯨꯅ ꯂꯥꯟꯊꯦꯡꯅꯕꯗꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯔꯤ ꯃꯃꯣꯡ ꯀꯌꯥ ꯊꯋꯥꯏꯅ ꯄꯣꯟꯗꯥꯕꯤꯈ꯭ꯔꯦ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏ ꯑꯣꯏꯅ ꯊꯧꯗꯥꯡ ꯂꯧꯔꯝꯕꯁꯤꯡ ꯑꯃꯗꯤ MLAꯁꯤꯡꯒꯤ ꯃꯔꯤ ꯃꯇꯥ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤ꯫ ꯑꯗꯨꯒ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯑꯋꯥꯕ ꯈꯥꯡꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ 60,000 ꯔꯣꯝ ꯑꯁꯤꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯄꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯆꯣꯡꯊꯣꯔꯛꯂꯤ꯫ ꯃꯗꯨꯅ ꯂꯩꯕꯥꯛꯀꯤ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯇꯥꯟꯕ ꯂꯩꯕꯥꯛ ꯅꯤꯡꯕ ꯁꯥꯕ ꯃꯤꯑꯣꯏꯅ ꯀꯅꯥꯅꯣ, ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯂꯩꯖꯕꯁꯤꯡ ꯀꯠꯊꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯛꯂꯤ꯫ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯂꯒ ꯄꯦꯟꯖꯕ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯑꯃ ꯂꯤꯡꯕ ꯄꯥꯝꯖꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯂꯩꯕꯥꯛꯀꯤ ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯛꯂꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯤ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯕ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯁꯤꯗ ꯂꯩꯕꯥꯛ ꯅꯤꯡꯕ ꯁꯥꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯅꯨꯡꯁꯤꯕꯒꯤ ꯃꯤꯡꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯊꯥꯗꯔꯛꯄ ꯁꯦꯟꯐꯝ ꯀꯌꯥ ꯆꯨꯔꯥꯟ ꯊꯥꯕꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯍꯥꯏꯗꯠꯅꯕ ꯂꯧꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯐꯣꯡꯅ ꯉꯥꯡꯅꯕ ꯇꯥꯔꯛꯂꯤꯕꯁꯤꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯂꯂꯣꯟꯄꯣꯠ ꯑꯣꯏꯅ ꯂꯧꯗꯨꯅ ꯂꯂꯣꯟꯕ ꯍꯣꯠꯅꯔꯤꯕ ꯀꯠꯊꯣꯛꯄ ꯍꯥꯏꯕꯗꯨ ꯁꯨꯛꯌꯥꯎ ꯌꯥꯎꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯆꯨꯝꯕꯅ ꯑꯔꯥꯟꯕꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕꯒꯨꯝ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯕ ꯆꯨꯝꯒꯅꯤ꯫ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯂꯩꯕꯥꯛꯀꯤ ꯁꯥꯊꯤꯔꯕ ꯂꯥꯜ ꯑꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕ ꯉꯝꯗꯅ ꯂꯩꯔꯤꯕꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯃꯁꯤ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯅꯨꯡꯁꯤꯗꯦ, ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ MLAꯁꯤꯡ ꯑꯣꯏꯅ ꯂꯩꯕꯅꯤ ꯍꯥꯏꯕꯗꯨ ꯇꯥꯛꯄꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ꯫ ꯍꯧꯖꯤꯛ ꯄꯤꯄꯜꯁ ꯌꯨꯅꯤꯌꯟ ꯐꯣꯔ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ PUCLꯅ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯑꯔꯥꯟꯕ ꯋꯥꯐꯝ ꯀꯌꯥ ꯄꯨꯊꯣꯔꯛꯇꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯕꯨ ꯃꯩꯇꯩꯅ ꯍꯥꯟꯅ ꯍꯧꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ MLAꯁꯤꯡꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯁꯨꯝꯅ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯄ, ꯑꯐꯣꯡꯕ ꯌꯦꯛꯅꯕ ꯃꯁꯛ ꯈꯪꯂ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ MLAꯁꯤꯡꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ MLAꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒ ꯈꯨꯠꯁꯝꯅꯗꯨꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯍꯣꯠꯅꯕ ꯆꯨꯝꯒꯅꯤ꯫ ꯂꯣꯏꯅꯅ ꯚꯥꯔꯠ ꯁꯔꯀꯥꯔꯗ MLAꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯈꯨꯗꯛꯇ ꯂꯣꯏꯁꯤꯟꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯟꯅꯅꯕ ꯍꯣꯠꯅꯕꯗ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯐꯝ ꯊꯣꯛꯏ ꯍꯥꯏꯕ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯊꯝꯖꯔꯤ꯫ ꯑꯗꯨꯒ ꯇꯦꯟꯇꯛꯅ ꯁꯨꯝꯅ ꯃꯌꯥꯝꯅ ꯊꯝꯖꯔꯝꯒꯦ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯂꯧꯃꯤꯟꯅꯁꯤ꯫